PAODAM miyeng tabiri basing bo ahan waktu da binita na taram noksa baglo na kurumjari. Hauzik PAODAM masigi maroyo pau pijari. Taranipan Suba Lok Sabha election 2024 के आउटर मणिपुर पार्लियामेंट्री कंस्टिट्यूएंसी की पोलिंग स्टेशन तरुकता ngasi रिपोल तौखरे. Yelho Purup Singh Amata Oina Kok Sung Sinaduna Tolibe Irangasi Wakai Benatana Waroishin Purakna Bagia Topa Upaya Mata Lady Haina Social Activist RK Megana Haikre. Ahan Batanka ki National Deworming Day Thoram Pangthokre. Loidana General Election Hogadava Matang Karada Ngairabada Arvind Kejriwal Bupaki Bagi Maram Piraknaba Supreme Court na Enforcement Directorate ta Haikre. Mapungayo Paulo Birase. Outer Manipur Parliamentary Constituency ki 18th Lok Sabha Election 2024 gi oina ngasi polling station tarukta ayupung teretagi horaga nungthil pung mari phawbada re-poll chathakre. Re-poll asida chada marpumathoi dasmik ama taruki changda vote thadanaki. Ngasi gi re-poll tawba sida pamdaba thodok thokpagi paudi phangde. Ngasi re-poll tokiba polling station sing adudi 44 Ukrul ST Assembly Constituency gi 44 by 20 Sangsak A 44 by 36 Ukrul A, 44 by 41 Ukrul D1, 44 by 50 Ukrul F, 45 Chingai Assembly Constituency, 45 by 14 Chingai Amadi, 47 Karong ST Assembly Constituency, 47 by 33 Oinam A1. Amu handida vote hada kiwam pham singda pamdaba thodok thoktanaba security gi akanba section thorang lokhatki. Sahi Fazlak Laba Manipur Tolibe Irang Asigi Saro Amo Oina Ngarang Ahing Noyaida Central Forcing na Kumbi Kendrama Sung Tanga Kendra Gilona Bamapa the Lady Ba Kulngak Libasing Pananaba Honarak Pagalona Kulngak Libasing Sen Kraga Makoina Season Aramba Gari Amadi Kulai Sing Pagat Kibadagi Landlord Pauba Kulai Sing Pagat Payaroi Miamda Sinagadabani Hainangasi Kumbi Police Sanda Miam Tomzilla Cray. Manipur ki mapam kayadagi lakpa miyamna saruk yaduna Kumbi Police Station gi mamangda Central Forces singi marakta muknaba tholakpadagi Central Forcing na blank fire tawrakki loyana ahenba Central Forcing Casper gari kaya thomjilakhi maduda mapam maduda leiba ima khara wantharakpadagi asopan nangki kudak aduda mapam maduda SP Bisnupur KSS Ravi Kumar amadi thanga SG MLA T Robindro Lakhi amadi irang adu lakshinanaba honaki miyam gi hawaduda saruk yakhibi Ima Amana Pongdola Kibada Singdana Ain Chatnadaba Immigrant Cookie Militants in Napong Nakulai Biden Sat Payaba Kumtarak Laga Maitaida Nomay Bong Kapsalak to Landaba Yahanba Aduga Tamdana Kulngaksari by Isa Singbuna Pap Punaba Honarakpa Ain Chatnaba Yaning Day Ain Chatnahange Hiragadi Singamadi Tam Chap Manana Yengbiu Misang Mikai Naiba Tong Kudak Telepiu Cookie na Maitai Singbu Paraga Kakak Tuna Hatpa Kaya Tokliba Sina CBI na NIA na Kari Exal Lakot Krabage Aikoi Maitai Sibu India ki citizen na Trabra Haina India Lengakta Hanki Miyam Horak Paduda Mahar Regiment ki personal amana ima amagi kut Laitek Lamki Hairi Kut Laitek Lambi ima aduna maram chadana kut Laitek Lamba Sipai Matik Chaba Cherak Piyu Haina Pangdolak Li Pagal Aba Gari Amadi Kulai Singh SP Bisnupur da Thamlamdana Police Headquarter da Oina Pukhat Kre Hairi. Kasih Kapkay ya putih kain taruh siang keno Karim taruh Karim taruh Mantap saya Roy. Sanjay lo. Sanjay jeng lo. Ai khoi lan matam ni
ꯑꯩꯈꯣꯏ ꯂꯥꯟꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯊꯕꯥꯛ ꯌꯣꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯑꯩ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯗ ꯍꯪꯖꯒꯦ ꯑꯩꯈꯣꯏꯁꯦ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯛꯇꯅ ꯍꯥꯠꯂꯤꯕꯁꯤꯡꯁꯦ CBIꯅ NIAꯅ ꯀꯔꯤ ꯊꯧꯔꯝ ꯇꯠꯊꯕꯤꯈ꯭ꯔꯒꯦ ꯑꯩꯈꯣꯏꯗ ꯄ꯭ꯔꯨꯐ ꯄ꯭ꯔꯃꯥꯟ ꯄꯤꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯛꯇꯨꯅ ꯍꯥꯠꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯀꯔꯤꯃꯠꯇ ꯀꯨꯀꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯕꯛꯁꯦ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯤꯗꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯕꯤꯔꯒ ꯀꯨꯀꯤꯅ ꯑꯩꯈꯣꯏꯕꯨ ꯀꯥꯞꯄꯒ ꯍꯥꯠꯍꯟꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯁꯨ ꯊꯣꯛꯄꯤꯔꯛꯂꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯒꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯠꯄꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯦꯗꯤꯌꯥꯗ ꯊꯝꯖꯒꯦ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯆꯥꯄꯣꯠ ꯏꯃꯥ ꯏꯕꯦꯟꯒꯤ ꯑꯆꯥꯄꯣꯠ ꯌꯦꯟꯅ ꯂꯥꯛꯄꯅꯦꯕ ꯑꯗ ꯌꯣꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯆꯪꯀꯥꯟꯗ ꯁꯤꯐꯥꯏꯁꯦ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯩꯝꯇ ꯍꯥꯏꯗꯤ ꯈꯨꯗꯥꯡꯁꯦ ꯂꯣꯏ ꯂꯩꯊꯦꯛꯑ ꯊꯝꯃꯝꯃꯦ ꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦꯗ ꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤꯗ ꯃꯣꯏꯅ ꯈꯨꯠ ꯊꯥꯔꯤꯁꯦ ꯀꯩꯒꯤꯅꯣꯕꯁꯦ ꯀꯔꯤꯝꯇ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯃꯉꯣꯟꯗ ꯀꯔꯤꯝ ꯇꯧꯕꯁꯨ ꯅꯠꯇꯦ ꯁꯤ ꯈꯨꯗꯛꯇ FIR ꯄꯥꯟꯕꯤꯌꯣꯕꯁꯦ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯣꯕ ꯃꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯣ ꯃꯔꯝ ꯀꯩꯒꯤꯅꯣꯕ Imphal East District ki Manipur Bazar amadi basigi akobe area da Imphal East Commando ki team na thi humbagi operation chathakre operation atu da khusu kulai kya phagat pangamkre Imphal East District Police ki SPK Megasandra ya super poktak makhada Commando Imphal East ki OC Inspector KS Henry na luchingba team na phagat ki ba khusi kulai sing adudi Beretta USA Corp ACKK MD Made in USA Barrier 79Z haina thaba 9mm pistol ama Daitro Beretta Gardon BT made in Italy F5659Z haina thaba 9mm ki pistol ama PB Cal 9 Paramet in Italy thaba 9mm pistol gi magazine manga hariba magazine sing asida kape yariba maru tara manga punna humdra manga lot torongki amadi nomai maru samri kun manga ni Phagala polam singasi Mantri Pukri Bazar Community Hall gi nongsup thangbarom de leiba mongsong amagi marakta hundok laga thamlambani hairiba khusuklai singasi makha taba action lokona bagi damak hangang police station da sinakre hairi Yelho Purup Singh amato oina kok chungsin aduna tholi beirang asi wakhaiba natana waroisin purakna bagya topa upaya mata leite haina social activist RK Sanayama alias Megan na phongdokre wafam asing asi sagolban ingudam lerakta leiba mahaki yumda hayeng malem sinbathungna pangthokadoriba sinmi singi numit ka mari leyena pangthokkiba pawgi mifama da wafam asi phongdoladuna Sanayama na hai malengi wafam sinbathungna hayeng pangthokadoriba sinmi singi numit asida sinmi singda yaipa pausal pibaga loyena sinmi singbu awang bathakta ikai kumnaba ulakli sinmi singi pangpham thokpa right amadi punsi mahing nungaina ba United Nations sahi khudingi me ahum asibu international Labor Day haina malem sinba thungna pangthokli sinmi kanglup singi phangpham thokpa khusuman punsi mahingi oiba lo kaya ngasidi leire adubo senjau paiba mioi singna sinmi singbu sinaningba mongda sinaduna makhoibu tuhatuna senjau chabun tanbagi thabakti ngasi phawba leptri lamdamasta sura nomlaga hingliba sinmi singi masingdi nomagi hengalakli marak asida anauba phiba ama oina longmi singna thabak supham nompham leiraktabadagi awaba phiba amada hingli loyana supham nompham leiraktaba sinmi singi matangda kupna khananena hodrabadi sinmi singi laibak tambangamde survey amagi matungina Hauzik lamdamasta tholiba irang asida khungakna ba thololiba mioi singasi chada marphudi nomagi sura nomlaga hingba mioi singna oiri haina su phongdokki senjau tanbagi adom phenomenon adudi kokri leri mutri masi matang da koi Manipur da kramai to dana masigi koi masi sura nomga hingiba adom koi me kanglo si karam fiam da leraki masi kamai leri si matang da kaitang jupaningi ning to palingi matang da de koi kunais da District Health Mission Society Imphal West na sinduna National Deworming Day 2024 gi ahan batangka ki oina lamsang da leiba Praja Higher Secondary School da pangthokre
Thora Maduda Impal West District Deputy Commissioner T.S. Kiran Kumar IAS, Impal West Chief Medical Officer Dr. L. Joy Kumar Amadi, Zonal Education Officer John Wangi Suseta Kumuk Jamsu, Thora Maduda Saruk Yaki. Thora Maduga Marilena DC Kiran Kumar na hai, Miyoi Baikoi Haksang da Ikoina Kangba Kangdana, Laina Makal Kayama lay, Laina Amabu Mato Karamna, Natokani Haiba, Akoi Kudimak na Kangpam Toi E. Haksang Panalahenge Hairabadi, Isa Luna Nana Labor Matok Dai, Charam Taklam Dai Matamda, Kucha Singna Hamdotuna, Kuzin Kuya Nana Katuna Chabana, Haksang Manunda, Zanglakada Balena Kaya Daging Atopangangani, Kong Hamba Zaturaga. Kutsa Sengna Hamdok Pasu Yamna Matok Dai, Maruina Sayama Dagi Taramapan Powder Lady Bangang Singna, Diwamingi Tablet Chabasi Yamna Maru Oi, Nasi Pizagadari Baguliasi, Mahikna Hana, Isamanunda, Chankrabasu, Mahik Adu Hatpada, Upayama Leheli, Sahiyamada, Aniraksari Basisu, Haksang Dalinatina, Paklam Labadi, Gulia Sina, Mahik Hatkadoribani, Tawangasi Mahiro Sing the Hena Kanganabagi Pandamda, Awareness Kayama Pantotuna Hidak Asi Pijari, Nomagi Apabatabak Torabadi Hena Pabamo Erakani Haksangsu, Senghali, Lenatina Kayadagi Sungatok Pangami Haina Pongdoki. Aniraksari Kari Kumba, showing under Haksanga, Mahik Matago Ladamadi, Mana, Tantra, environmental framing, Mana Hatorani, other market site, normal, cycle, someone like Jiva Kopatasu, say a way, Jiva, we were reckoned, we don't be able to. Yen with Ramatamana, one moon, okay, it doesn't be there. I would say, him at the Anir Chabina, Ataruki, Pijabasina, Adokimatic, control of winning, Venus of winning. Manipur da lengak pairiba Bharatiya Janata Party BJP miyang yai phanaba thabak ningthina tawba ngamdre lamdam asege sakwa thorangi thabak sing totally fail oire haina Sekmai Assembly constituency da hana MLA oiramlaba Ningthaujam Birena haikre ngasi phayeng mamang lekai da leiba ma ki yumda pangthokiba pawgi mifama da wafam asi phongdaladuna Birena hai Manipur da tholiba lana sege waroishin ama purakpa ngamdriba lengak asina Manipur tangdu leitaba hanjilakle hairiba si noma kangda national highway singda kuki militant singna Nomai Kapsin Batanatana Sakti Lairaba Bong Kaya Pokai Halibasi Ing Tapa Tangdulita Bagi Kudamla Masidanatana Handa Pangtoki Batara Nipan Suba Lok Sabah Mikal Da Tokiba Toning Daba Taudo Kaya Duna Karamba Makalgi Democracy Chat Paleba Amada Chatkadaba Zatna Lonchatla Manipura Toliba Lana Samaramoduna Mayum Makai Jadraba Mioy Kiana Sangjapam Loduna Lairiba Relief Camp Singda Wana Kanglibasi Ngasi Pauba Manipulenga na Kayam Kuina Yengduna Laikigani Amadi Irangi Saiteng Nang Labam Pam Singda Lau Singu Toba Yadraba Lomi Singda Makwigi Pipam Tokpa Compensation Sing Ningtina PBU Loyana Payeng Maike de Lairiba Pam Singda Ising Yawaba Kaya Mayo Naribasi Atuba Matamda Lenga na Yengsin Biu Amadi ACSI Manung de Lairiba Marue Balambi Sing Kunamaga Maga Paunariba Lambi Sing Ngasi Pauba Lenga na Yengsin Bidaba Haibasi Lenga Asna Miyangi Karishu Kande Takpani Miyangi Sakwa Tarangi Damak Tadarakpa MLA Local Area Pan Kadai da Thangkre Hainasu Hanglakli The Singmai water supply the Singba. I am a fellow Singla, who's a quick Singtoko Pangde, the Sikam Quina, Protector, who can wanna come wine, he will begin to live with water. Zamam Sing, Wabi Matata, Taylor Pongi, Wabi Matata, Sakna Sing Pandovi, or who's it, my own Ramaduna, who's it power, what you may say. Sakar is not a young Sile, Sakar is a public council minister, came to Korea. I will say, I know. Sakang Daba Mioy Sina Impal West District Maya Impal Konchak Makha Lekai Kaitel Mazada Nomai Round Mangarong Kaptok Lambagi Mayok Dangasi Lekai Miyamna Wakan Mipam Pamduna Kongjang Jangsin Kre Wakan Mipamadu Konchak Makha Lekai Mayra Paibi Amadi Golden Poly Club na Sinduna Satakibani Kongjang Adugi Matanda Sarug Yakibi Mayra Paibi Amana Ngarang Numidang Pung Tara Makhairom Taba Matamda Sakang Daba Mioy Sina Maya Impal Konchak Makha Lekai Kaitel Maza Area da Nomai Round Mangarong Kaptok Tuna Mizam Miyamda Kihan Kangalambagi Tong Adu Lekai Miyamna Yaningde Tong Adu Kanana Kari Marangi Chatarambono Haiba Adu Atubama Tamda Sengdok Piu Loidana Lenga Ki Marilena Basing Nasu Atubama Tamda Maraleba Miyosing Pagatuna Jerak Bibiyo Haiki Ngasigi Kongjang Aduda Nomai Paiba Hitaba Miyoida Nomai Sinabiganu Mizam Marakta Aki Akang Piba Yaningde Maraleba Miyoy Jerak Piu Amadi
Leibaki luraba matam asida miyamda samamnaba poonbiganu haiba placard kayasu sizinaki. VDF singi kusumal pangbayana balengano honabiyo haina All Manipur VDF Employees Welfare Association gi Maikai dagi marilinaba department ta dabi talakli. Association sigi Maikai dagi thorak pacherol amana hai Ministry of Finance Government of India gi anoba guidelines ki matungina financial year 2024-25 dagi Head of Department singda fund allocate tawnabaga marilena Manipur gi bifurcate tawkraba district singi SP singda fund allocate tawbayana ba Manipur Police Department na Manipur gi Home Department da proposal anirak thakre. State Cabinet na su English ngani kunithoi gi October 13 da phangkiba mifam na su gi matang na khanaduna bifurcation tawbada ayaba pikraba su ngasi phawba Home Department na order pibidabana maram oiraga Manipur gi VDF singi apikpa khusumal phangdre masi khwaidagi laibak thibani. Manipur gi ngasi ma oiriba tangdulaita daba law and order loyana election gi mafang khuding duty gi awaba mayok nariba khwaidagi pikpa khusumal amagi makhada hingjariba mathau pangthok chariba VDF sing hainingai leitana ware matam amatada bifurcation tawinaba police singi state cabinet phawba phamdringai da ex post facto approval da bifurcation of manpower haina order thopiraga VDF singina lisingani kunithoi da state cabinet na soyaba pikraba Police Department na order thopidre DPM su Finance Department ta sahi hello phawba file subidabasi VDF singa taraina lode pan laina khusumon phangandaba haibasi VDF singa kanba khongjanga ma sangslagna bagi invite tawani Manipur gi VDF singa awang mathak ta condemn tawi maramaduna athubada khusumon phangba yanaba process loishinbiu VDF sena khongjang sangsalak pangai biganu haina All Manipur VDF Employees Welfare Association na marilena basingda appeal tawrakli amaromda tha sigi hokiba tang kuntareta Imphal East District ki VDF L Prem Singha Imphal East Commando da attest tawba asi duty loiraga mayumda Sinamkhul mamang lekai da leiba mayumda halakpada numitu da thokpa terrorist singi attack ta imung manung marai kai kanaba honabada laiki daba adugi lenga ki maikai dagi pifam thokpa ex gracia amadi leihoriba imung manungda lenga ki chanaba thaba ama pibinaba su association gi maikai dagi appeal tawrakli. All Moirang Transport Coordinating Committee COC Moirang Hyperloop Amana All Moirang City Block E-Rickshaw Development Cooperative Society Limited asi Hural Lanada registered Toba Madi Society asi seliba E-Rickshaw sing asi niyam kaina sen bani haina media da phongdorak pawa phong condemn towe haina All Moirang City Block E-Rickshaw Development Cooperative Society Limited ke Vice President Heman Somikantana Moirang Palauda Society asan sinduna ngasi pangthokpa pawgi mifamda phongdokre All Moirang City Block E-Rickshaw Development Cooperative Society Limited asi marilaina ba se sangsuna amadi process sumna State Transport Authority na ayaba piduna register tawkhibani aduga register tawba matamda Moirang SG MLA Thongam Santi yawi haina paksilakpa sisu laibak thibani matamaduda mahak MLA so oidri unauthorized oiba e-rickshaw sing chen bathingba haibadudi makoina su support tawri aduga mathong marang khangdaba mawongda wa pangangang ba si lale haina sengdoraktrabadi legal action loragani haiki SDA board ta phongkiba digi akoi no je bigiba loi leiri asiku mayam je khangdana moina bamen tadana akoi lana tawkimni haibase masigi akoi tasengna strongly condemn tawi aduga moirang da unauthorized oiba e-rickshaw kaya ama chili habase koi khangi adubu makoibu Singsilu haibadi koi support tawi aduga niyom chumna cheliba koi city bloku makoina chenba yaroi kakadumni ka haiba posidi akoi strongly condemn tawbo loina makoi ki mathakta chapchana koi legal action lokhakeni haiba pose ngasi akoi statement mafamda koi thamje Thawbal amasung Kakching District apunba lop takdal na miyang balina lakliba me ahumbo Manipuri Solidarity Day haina pangtholagani hairiba thoramasta miyam su saruk yabiyo haina takdal gi maikai dagi miyam da appeal tawrakli lop asigi convener na thorakpa zerol amada hai sahi lesing ahum henbagi history leijaraklaba amasung community kayana khundaminaduna punna hingminariba Manipur da Chinjau Kuki narco terrorist sing amadi illegal immigrants sing na hokiba sahi lesing ani kulumdogi me ahum dagi chatharakhiba Kusemgi ethnic cleaning proxy waras na ngasidi Manipur khundaminari ba phuruk kudimak tapuna awasai theng phangminari handake proxy waras na maram oiraga miyoi kaya mayum makai leitana lanjena tuna relief camp sing da leiri ima ibel kaya su lambi sorok ta thokuna
ahing mingsel khangli naharol kaya nupi masa kaya na khulnga tuna thawaina pontha piri asigumba tampham asida takadal na miyamga loyana idea Manipur gi punna hingminabada thajaba thamduna kudakta khusengli lan loiselu displaced persons sing masa masa gi yumda aki akhang yaudana lehelu no separate administration within state asan sing ba demand kaya lengakna democratic oiba khongjang kaya chathaduna lagli sahi ama pharak laba khuseng lana sida marai baki dama thawaina pontha oi khraboi khrabi athoba sing amadi awasana phanglaba singbu ikai khumnaba amadi makhoi gi thongna amadi wakhalon bu puning thogapa mathau tai maramasna takdalna me ahom numita Manipur solidarity day miyangaloena pangthoklagani me ahongi numidang pung 6 tagi na 3 phawgi manungda Manipuri khudimangna athoba sing maphamda solidarity utpo oina yumthong khudingi thongalda amadi national highway singda maira amamam katpiyu haina su takdal gi maikai dagi miyamda appeal tawrakli General election hogadaba matang khara dangai rabada Delhi Chief Minister Arvind Kejriwal bu phaki bagi maram Supreme Court na Enforcement Directorate ED da ngasi hangkre Delhi liquor policy case ta ma pu phabagi matang da Kejriwal na challenge tawduna Supreme Court da wakat kre case adugi matang da judicial proceedings yauduna criminal proceedings kari gi lokhapang ngkidabno haiba wangsu ED da Justice Sanjeev Khanna na hangki bench adugi atopa member Justice Dipankar Datta na Solicitor General SP Raju da Kejriwal phaki bagi matangda pakum piraknaba ED da haiki case asigi matangda nakhoina action lobusung ngamde adudi Kejriwal bu case asi Chennai haibasi utlu Delhi gi hanagi Deputy Chief Minister Manish Sisodia gi matangda di nakhoina phangbasing adu utli aduga Kejriwal gi matangda di nakhoina karisu utpa ngamdri Supreme Court ne ED da makhata na haikibada case adugi proceeding lokhatpa haukiba amadi phabagi marakta gap yamna sangna karigi leikibano irai numita pakom pirangnaba ED da khanganki makpo mas kuma thoida phakrabagi matungda so judicial custody da leina Chief Minister pham makhata na painaba Kejriwal na warep laure hairi Pung kunmarigi manungda Gaza Strip ta yamdrabada miyoi niputare sikre haina Health Ministry na phongdoki bagaloena Israel na October 3 tagi landara kibagi matungda punna lekhidraba migi masing lising kuntra mari changwa kuntra manga sukre masong aswapan nangkibasina lising humda tre chatre subna mari yore haina su phongdoki Israel amasong Hamas ki marakta songnariba lana si tha taret pharaklabani hairi Hozeraba damara pamukana pijari Taranipan Suba Lok Sabha election 2024 gi Outer Manipur Parliamentary Constituency gi polling station taruk tanga si repol tawkhre Yellow Purup Sing Amato oina kok sungsina duna tholibe irang asi wakhai banatana waroisin purakna bagi atopa upay amata leite haina social activist RK Megena haikre Ahan batangka ki National Deworming Day thoram pangthokre loinana General election hogadaba matang khara da ngai rabada Arvind Kejriwal bu phaki bagi maram piraknaba Supreme Court na Enforcement Directorate ta hangkre Nasigi di paudam pijaba matang solution jare miyeng tabiri basing bamkana krumzari